Yambem Laba na Pambaina Luchingba UNLF ki mingchat thiningai oiba wafam thamlubagi damak party asigi Department of Publicity ga punna wakal taminaraba matung Laba Mashana Mashagi Asoiba Yajaduna Meeyamda Lalle Haina Sengdorakli Imphal West District ki mafam amada Pambaina Luchingba UNLF ki Department of Publicity na Laba bu paumi singi mamangda puthokladuna mahaki Asoiba sing marikchumna thamhankhe paumi singa unaba aduda Laba na nongmanini gi mamangda pangthokhiba TV discussion amada chahi humfu hena ningtam Lan Hauduna, Laklaba Pambaina Luchingba, UNLF po khut thangatpa, Surrender Group Amani Haina Fongdokiba Adu Soikibane, Loina discussion adu da Haukiba English sing ani kun marigi October anida, Kangpokpida Kuki sing na Maitai Naha ani Fajin Kibaga Mari Laina, Ngasimak jail the Ladiba Kuki Luchingba, T Mark Haukipka, Maitai Naha ani Asiga, Unagadoribani. Onagadoribani Haina Laba Mashagi Facebook account ta post thagalakiba ado lauthoknaba pambaina luchingba UNLF na hotnaki Haina fongdokiba wafam aduso aranbani Haina yajake mahakna discussion adu thamkiba aranba sing Mashana yajakibaga loina na makata na mahak TV channel singi khananainabagi thauramda saruk yararoi Haina so Mashagi firep lauthoki Lalle Haina Ranghan Putangat Salendra Group Haina Hairubadu Aranbani Asoibani Madu I withdraw Tauser Lalle Hazari Meeyamda Unilef Amazon Manipur Meeyamda Aduga Ranghan Aina TV discussion Amada Hauki Bachai October Kitang Anida Pangpopida Sweden Paru Mate Aniga Uki Trama to Amazon Mark Hauki Yauna Kusenagadra Haina Irubaduda Mundang the Facebook post look to Uwaitana Nakibakulai Pibasangadu Makoina Aquay Unilef Pambani Haina Hiram Late, and what I know some hard, one of them high keep weather the Matamasu Lalle Hazari.